Hausi veterinary and animal husbandry amadi transport minister wariba Kasim Wasungi ukrulgi hamlai khongda leiba yumda ngarang numidang bom mama pokai rakre police ki matungina hariba bom madu ngarang numidang pung nipan makai khara helakpa matamda minister asigi yumda pokai kibani hari bom pokai rakiba matam maduda minister masadi mayumda laikide thaudo adu hek thokpaga police ki team mapam maduda sangsen ki thaudo aduda so open amata yaukide amadi police ki maikede case ama lokat khre minister Kasim Wasu masi Naga People's Party ki mire poina mikhal da mai palak kibaga loinana hausik leiba BJP lenga asiga chamin naduna minister gi fam pairiba MLA amani Assam gi special task force na haukibirai nobita chathakiba thiba humbagi thabak amada United Cookie National Army UKNA gi yamna maru oba mioi ama Guwahati dagi fagat kre haraba mioi adudi LS Joseph Chongloi kawi chai kunthraga mari sure mahak asi masana masabu UKNA gi finance secretary ni haijai hari Chongloi hariba misak asi Churachandpur dagini mahak Manipur amadi Assam gi ngaukai gi mafam singda loan yadaba thabak kaya chathabad chenaba misakni masigi mathakta mahak Handak ikui dringaida National Highway number 2 gi Sapar Maina da bomb sijin aduna thong thugai da chenabaga loinana Tamenglong da Indian Oil Corporation gi convoy da nomoi kapsen batasu Chennai hari maki mathakta special task force asina IPC gi UAP eki makhada tongan wa case sing file tawkhre hari Kawa Laiksram Lariktagi Naurem Sangitagi Pibung Nungi Macha Senior Rims Hospital gi Maiketagi Khusin Narakiba Thogdoktagi Khoisaung Narba Miyamna Ngarang Singjamai Police Station da Irang Haukiba Matung Lengaki Maiketagi ngasi ayuk pung 5 dagi hauna curfew thamjin khrabasu hingdabadi yade suraga chabana anamba oibana hanagum khwaraman ima kaithelda ahingdagi mafam dagi lakpa lalol itik tawbo singna thunglaba matung mana pujarakpa pochai sing ngasi anganbada kaithel yonba amadi leibagi thabak chathanaki panbayai ngarang ayuk pung 3 dagi nungthil pung 5 fawa curfew komthok luraba tungda irang kansilakbadagi numijungba matung pung 2 dagi curfew ong thamjinki tungda ngasi ayuk pung 5 dagi numijungba pung 12 fawa lengaki maikai dagi curfew komthokli adu Naurem Sanjitagi thogdok mari leinana semkiba Joint Action Committee nadi General Strike lauthokli तो लाइटर बनी ना ने बाजार कारा के इंसान ना किसी को लागा ने मंगा करा लें बदो अरें बदो और ने चेक जा वन बचा बाई चाय फूक दो होना न चा नहीं थंग लगे ने इरांग ही ने को अको जो नहीं था उन याव दे बल पापा खलेगा सरकार जी ने मयांग जी ने था ना बने तो भी के तरह ना बने तो दे मणिपुर से लई बदने याम न वारे हुई कोई ना बाजार लागा बाजार तियागा अंदर बाकिंग दा अको जी योले बाजार को तान बनी ना हम बदा की बदगी कोई अंदर पाकिंग दे योले हजे yang ware awabu reba mana parak padagi ware iba mayam siengu amate nena ta de baja karakada mang ba yaba mange simana ta bito dane patana yonda dana amange adu imu de sine sa da bane sine ayamba oye hujikse Andro apun bumera paibi association amadi Maike Edongi Club 15 na sogatuna ngarang numidang mairagi khongsat nama Andro Kangjai dagi hauraga Andro Kaithel fawo chatkre Satkriba Maira Khongsat adda miyamna Manipur muthat payaroi Security Advisor amadi DJP Loktho Cookie Jo terrorist singna Maitai Michamda Landarak libasi kudakta lefalu Tampakta combing operation tawba yaroi Khul ngakpa phaba yaroi Cookie Jo terrorist sing kudakta muthalu haiba kholaw kaya lauduna Khongjang adu sangsen ki ngasi khoina sasai bar rally sigi maramse akoi tasiang badi akoi na ngasi me gi tang ahum dagi hor iba ngasi phawa loisin mangamdana laiba Manipur gi oiba ihoje akoi Manipur macha se akoi central government na asoki mandi khanthane yengi habaje akoi Manipur maitai macha sina akoi khangadabane se siang badi chingdana akoi gi Amit Shah na puni habagi aduga tamna valley dana akoi sem akoi gi Jimmy Sapirenda seno habagi akoi hana ta hiblai aduna ngasi akoi gi chingda senai ba akoi gi Amit Shah na maitai sibu kari oina khange akoi ngasi maitai se akoi khangda ware asigumba mihan me pun mayam sina akoi mama ko bi se akoi ngasi phawo khangba gamda akoi awaba mayam ama khangdana leire aduna asigumba thong se athuma mathamda waro sinju pusinbiro aduga akoi maitai se tongan taning bagi akoi wakhalonda akoi su leijare ngasi di Manipur se tongan na India da ki tongan pa pamle habase ai wafam je ngasi
media adi khudang tagi akhoi manipur the tongana akhoi leijarge haiba wafam se akhoi miyam da thamjage si haraga te National Highway number 2 Imphal Kohima Lambigi Kangpokpi District ki Yaikon Pau Amadi Daily Ani gi Lambi Marakta Ching Ninkhai Rakpadagi Leibak Sing Lokthoknaba Haying Numidang Pung Tare Phawa Hairiba Lambi Paring Asida Athingba Leigani Hairi Ngarang Kangpokpi District Police Amadi National Highway Infrastructure Development Corporation Limited NHIDCL Ani gi Marakta Famkiba Mifam Amada Athingba si thamlakkibani Lambi Mathakta Leiriba Leibak Sing Asi Lokthokpada Khudong Chanaba Mari Lainaba SP Kangpokpi Additional Deputy Commissioner Kangpokpi Amadi Mari Lainaba NHIDCL gi official sing dasu pau piduna numit nini asigi manungda lambi si hanagum chatpa yanaba honabadam pateng panghanba haina su yanaki